Silongda laiba Manipur Rajbari Uful Tana Thugai Kiba Adu Mahud PDA gi official sing Amadi Hannagi Chief Minister na Tekchak Pugadabani Logi Matung ina book Taugadabani haina Manipur Pradesh Congress Committee MPCC gi President MLA K Meghachandra na Fongdokre Congress Bawan Nangasi Pangtokpa Paugi Mifam Amada Water Resources Department Agriculture Department PSED Amadi Public Works Department na corruption tawbagi chang wangle haina maral sikhi Meghachandra na hai lamdam masida hana leiramba double engine lengak amadi ngasi leiriba president rule asina lamdam masigi miyamda hena awaba pire BJP gi MLA sing lengak sem gani haina honarakliba asi masing yamle lamdam masa thokliba irang asi union home minister na Kanglup masel gi irang ni haina kayarak fongdokre irang thokliba Kanglup furup masel gi marakta wari sananaba honaba sulaite haina maral sikhi Meghachandra na hai miyam gi lengak leitraba state asida department kaya corruption tawbagi chang wangkhalakli kumjali singani kungani thoidagi ngasi fawba development gi program amata paikhatana leiri amaromda NPP Manipur state unit gi interim president yumnam Joy Kumar na MPCC gi president gi matangda fongdoki bo wafam amagi matangda Meghachandra na hai Konra ke sangmagi kongchat adu awangnong pok lamdamda mapangal sontharaba BJP double engine lengaki mapangal habkat nanaba lakpa kongchat amani kongchat adugi kanabalaite haikiba wafamni mahakna fongdok lamba wafam singda paukum pi kibalaite NPP Manipur State Unit ki interim president na paugi mifam amada fongdoki wafam sing adu ningthina khangdaba politics ta nauna khongdarak pagi thawong mali haina makhataki 2022 dagi kasi wauta development program ta hammaga phajada MLA sing invite tawga mai ke legi puga tawra program si pham ki local body sing ki election amata bangkok tre sarkar dagi 15 finance commission paisa lakre 2023 then 2024 again this current year 2025 work program ta phajada release tawti form aduna di development si lagi hai corruption burns da ultimate water resources department corruption PICD department the corruption PWD corruption RD department the corruption si lolu thokong amne sarkar semani hai si kaya da hai de Delhi da kaya cha kre KM Delhi da kaya cha de andang aroi ni so mu hai andang seboktra badi MLA ri jain to ri mu hai kaya punya parjai ko nya khang de ge sarkar sebasu amdraba leibak na ko su amdraba Miyam ni chakot thorang su tawbo ngamdraba naha sing thabak su piba ngamdraba aduri assembly si dissolve tawro NPP is under double engine government BJP ki alliance aina highly di realignment ama sathare di aduna maki visit city artali taba base for ba jaga sing sida reinforce tawna mapang ka kharba lak pani haibne magi ngangi ba ko du react tawna ge Mati recent visit hai bene English papa na tampan Hyderabad na panano phaga pamdi ho mana maram cha wa ngani ko khang da kingang to inaw nong na ti to ung to mai pa wakta wa hom ma thesal laga wa hom ko yaro who is NPP hai basi miyam na khang na ba hai jaba